Opposition political party taragi makok thongba luchingba singyauna thaumi kayana ngasi Manipurgi Governor 𝗓𝗓𝗡𝗓𝗡 memorandum ama pisinaba BT Road leiba Congress Bhavan dagi parengsana khongna thoraklaga lakpada lambida duty tawduna leiramba Manipur Police ki team amana thingbadagi ngaihak akan mamongda muknaba thokre Police ki maikidagi khongchet adu lepnana bahaibada awai akhum tawnarakpadagi akanba khonjel da launaraktuna naha oiba politicians singna police personnel singa ngaihak inthok instant tawnakhi Kona Congress GDU CPI CPM amadi atay party singi luchingba sing yauna Raj Bhavan gi get fawba wa ngangnadana chatlabatungda Governor Raj Bhavan da leite haibadagi official nupi ama Thuklaktuna 𝗬𝗢𝗣𝗡𝗚 𝗖𝗢𝗡𝗔𝗓 Gaikhangam MPCC ke President 𝗘𝗛𝗡𝗔𝗓 Dr. Nimaichand Luang Dr. 𝗘𝗛𝗡𝗓𝗏 KSH L Kumar na chingba luchingba singna memorandum ama pisenki memorandum pisin ba chatpagi khongchet aduga mari leinana Manipur gi hanagi Chief Minister CLP leader 𝗬𝗢𝗣𝗡 na paumi singda hai Manipur asi democracy leiribara leitrabara natraga dictator na lengak pairabara Constitution na India ge citizen amada piriba freedom of speech, freedom of expression leitrabra mafum asida democracy ki wahantok leibra. Nongma kangna press ki miyoi singda khut tharakpa democracy chatnariba leibak amada wangang ba yaroi. Lengang na tawriba asida tumina legadabani haibasi karamba leibakta chatnabage hangki. Kanagumba miyoi amana karigumba wafam ama fongdok lubada ningthina wari sanabagi mahuta lalhoba phabagum commando gari mayam thazindna kihan khangalaga phaba asi democracy nati democracy chatpa leibak amada chanagadaba kanglon chatana dictatorial rule chalaiba thabak amagum Manipur da chatnariba asida chungsin naba political party tarana khangba ngamloi hainasu 𝗬𝗢𝗣𝗡 fongdokhe like-minded political party ki hauji Manipur da leriba prevailing situation in Manipur haidare ha manga hendalaba ngasi phauda leri film se particularly in Manipur democracy ji leribra leiterbra dictator na shason tawriba tawdabra constitution ki marai bakshi karaida to shape democracy and to shape constitution haibase Masi mapungwina ay sida kitang emphasis tawjage citizen da piriba right haibatare freedom of speech freedom of expression se kadai da leiri adurgadi democracy ki wahan thoksi leiri braba BJP na lusingba center da amusu sida leiri ba government se sina hujiksi laukthokta ba undeclared emergency leirabra press ki mayam se mari suba union haribi anywhere world democracy satpa leipakta kanamta wangang ba yaroi akhoi tawribsi sina noi tumin legadabani haibase masi akhoi bharat ta chaliba democracy se ningkha tamba leipak amada chaliba democracy se si leikhidra leitrabra hujik se masine dictator na sida Manipur da sason tawbudi akhoi like minded political party da koi khangban leiba so amamoi अकोई की प्रोटेस्ट है मणिपुर में शांति पुराऊ इसी बरा ले पियू है बजे मरो है बकोई की डिमांड ने छात्र मगा छात्री मगा निधोई कंपी अमदी हेमंजित अनी की असी मसादो अदो कोई मई की मुंग ने छिन बियो है बकोई मरो है बकोई की डिमांड ने उजी मणिपुर रा उजी की पाल सरकार सिना शांति पुराना बहोर दबा बसे कोई कंडेम तवे ngarang lamlai romda impal ista ima event mayamna ngakchadra lejaba adu maruda koi security forces na sai par ga yam thina sathina phubi gibdo madu makoi yam na tan bomongda kandem tawi Manipur se shanti darkar lei shanti phubiro Manipur da shanti hanjalalo adu lere Manipur ki territorial integrity ngakadabani haiba sin kuki narco terrorist kambu foreigners khudakta bakhoi bu tanthokho bharot damadi Manipur da mapandagi foreigners singa ekoi gi state sigi kuki militant kambu kharaga loktuna raga landarei bese basi mayek se khangaba wafam oirabanina basi bharot lengakna madi state sarkar na khudakta akan ba action lokhalaga ekoi gi leipas landarei bese basi thingna ba thau paikalo hai bese basi ekoi campaign sigi maru ai bofam kya oigani basi ekoi state sida shanti leitri shanti hanjalaktri kuki lalo ulup kambu mayam sina
ngarangmak lamlai constituency gi napet aduga mafam kayada landarakpagi akiba kaya sujik mayoknari landarai ba kamu sina se masibu ngakthongna honabada masi ko state lengak yam seriously lofam thoi